LAMDAM ASIGI TONGANBA CSO SHING MARU OIBA PURAMBATA NATTANA LEIBAK THOUGAI KAYADA MEEYAM MANG THANA CHEN CHONGLAMBA LEIKHIDRABA Ibotombi Khuman MANGANI Leihul Thouram ORGANISING COMMITTee MANGANI LEIHULNA SHINDUNA Kekrupat LEIBA Uniity and Peace Park Pangthokhre Thouram adu Pangthokhnabagidamak masing yamlaba miyam ama hawam marak irom laikai da leiba Leikhidravagi yumdagi Kekrupat tamna lakhi Kekrupat tamna lakpagi lambida Leikhidraba Ibotombi Khumana mahai masen tamlakhiba kha Imphal School dasu haikat lekat tamduna ikai khumnaki Kekrupat yauraba matungda masing yamlaba miyam aduna Leikhidravagi mafamda haikat lekat tambaga loinana awang bathakta ikai khumnaba utki Manipur thangtagi member sing nasu thangda amasung tagi salute katuna Leikhidраbabu ikai khumnaki Thouram aduga mari leina United Committee Manipur ki President YK Dhiren hai Oja Haikruzam Ibotombi Khumanna Leikhidraba sina LAMDAM ASIGI menkhatpa yararoidaba ahoba ama adumak lehauragani Kumja Inglisingani subna amada United Committee Manipur semnaba hotnabada achouba thodang LORAMBATA NATTANA Manipur gi apunba saktam kannaba hotnabada CHEN CHONGLIBA SINGBU khud paiduna lamjing lamtak pikibani mahakna manung matam chadana Leikhidaba asida mahakki thawai mirelna taibang mapugi nakta ingna chikna leirunaba thawnibaga loinna imung manungna thengna huriba awabada saruk yari hainasu mahakna makhatana phongdokhi United Committee Manipur sem na honarakpada musuk Manipur gi apunbagi saktam kanna honarakpada chouba thawai kaya ekoi lamjing lamtak piduna ekoi gi khutpai duna lamjing lamtak piramba zainau hairaga su khangnaba ekoi na mayamna nungsina kogjaba zaibo to mi kumanya agi punchi senggel loiduna ekoi gi tayungpal chi thadokre sigumba oja sina tayungpal thadokhi baibasi Manipur khunai gi damakta civil society gi damakta Manipur gi apunba saktam gi damakta changes chongjeri bai koi gi maktadi amna men khatpa ngamloroi daba chouba mangjaba ma haibatu ahangba ma haibatu oihorogani haibasima gi maikai dagi thamjage oja sina hinglinge matamda Manipur khunai gi damakta amsung United Committee Manipur gi damakta ekoi apunba Manipur gi damakta lawbiramba thaudang sing adu ekoi punamangna kaufadabaga loinana ojagi mafamda ekoi ngamjaba airang lerang kharadang koi athoubusingi ekoi gi dumlaba yatapa moiriba Kekrupat sida ojagi koi gi mitam masida ekoina ekoi hairang lerang kachabagi ngasigi magi mangani leihul asida ekoi pangthokchabani Nakalamaromda Pandamgi President Yumnamcha Dilip Nahai Leikhidraba Luchingba asina Kekrupat asi yamna lumna lojaba mafam ama oibana mafam asida laktuna mahaki mangani leihul amadi haikat lekat tamduna ikai khumnabu utpagi thorum asi pangthokpani Luchingba asina pamjaramba liklam maduda aikhoi khudingmakna tung inuna pumnamak adu thabakta onthoknaba hotnabada aikhoi khudingmakna thodang lawminase hainasu mahakna makhatana phongdokhi Ngasigi Thouram asi oja Haikruzam oja Ibotombi aikoina oja inau haina yam nungsina kaujaba adugumba aikoigi lup singsigi yam chauna thodang lobiramba lamjing lamdak piramba adugumba oja adugi Leikhidabagi mangani leihungi procession ni aduga hairiba Kekrupat asida hek horpadagi 2001 dagi Kekrupat ka sagonana UCM ga tana thana ba yadaba mari leirakpaga loinana ma consultative member oina sumuk purakpani aduna maram oidana hairiba Kekrupat ki LAMDAM asi mangna thadok chadaba yamna nungsina loinajaba aduga LAMDAM asigi miyam gi damakta kathorakpa ama oina adumba athauba sigi magi thawai yaudaba kano asi puraga mafam sida lerang lehun tamda mayamna gaikhumna wotpani